Ngasi phongkiba tongan-tonganba pauchesing amadi social mediadagi laukhatjaba pauchinggi update pijari ahanbada maruiba pau Senapati da ngarang miyamna irang haurakre hairi adubu irang adubu laksinba lakpa Central Force singi gari adusu khoisaunaraba miyamna mathang makha onthokre hairi Senapati district ki Naga tapauda leiba Assam Rifles da akanba irang haukre loinana Naga singna Assam Rifle ki kem Mei Thakhre hairi Yum Mei Thabagi Pharaba Kuki Sing Thadu Haiduna Rally Chtkhre June 13, 2026 da Nagaland gi Longi Bazar Mayada IED bomb blast ka mari lainai haina singnaba Tobika Sumi ngarang Dimapur gi security force na phakre hairi ngarang singdamai golaida BSF gi gari na car amada thomdilakpadagi accident thokre Imphal East District ki Uyumpok Mamang Laikai-dagi Sanasam Ibocha, Elias Abocha Singha Masagi Mayum-dagi AK-56 rifles ama, .32 pistol ama, magazine ama, AK-56 live ammunition kuntaret ka konana, security force na phakiba amadi, miyana sangsin kiba Khongjangda, police na tear gas kaptuna tan ki hairi. Mang kiba Naga mari tekta kaiduna porompata laire hairi. Nongsumda operation chathaduna mipha mipun tawrakpadagi miyam irang haurakre security gi action da asopa nangle Kanto Sabal thaudoki matangda uripok apunba lupna Imphal West SP da thabak laukhanaba taksinkhre Kanto Sabal gi thaudok ipomna yaningdaba phongdorakre Ambuse tawduna AR ani hatpada chenabani haiba ahum phare haina Manipur police na phongdorakre Phakiba miyoi sing misam ngaktani pung kunmarigi manungda thadokadabani haina working committee TNL na phongdorakre Miyamgi awaba ko hanba ngamloidaba oirabadi lengakloi sing phap thadok piro haina CPI Manipur na phongdorakre Asumba mikhal kanglon tauraba matamda afaba mihut khanba ngamgani haina Dr. Dhanabir Laisram na phongdorakre Pensioners amagi bank account ta lupa karor 750 yaurambadagi miyam ngagnakre Irana misal kapsilakbada Indian macha ama Sire nipan Sokle Haudik pau sandong na pizari Nongsumda operation chataduna mipha mipun tawrakpadagi miyam irang haurakre security gi action da asopan nangkre Nongsumda pambaina lusingba UNLF MPA gi cadre sing lauthokibagi sarang naringai serakta ngarang ayuk Manipur Police Commando yauna CRPF Cobra Unit amadi Assam Rifle ki masing yamlaba personnel singna Nongsumgi akoibada lairiba khulsingda paksana combing operation chathaduna mipha mipun yaurakpadagi miyamna irang haurakre miyam irang adubu laksinaba honabada security force na tear gas smoke bomb kapsilakpadagi asopan kaya yaukre hairi Kanto Sabal da security force laina mitegi yummai than kiba adugumna Manipur government na Kuki da yummai than gadaba lairabade nongsum amadi khongban tangkhul da laklaga miyam yauna yummai than biro haina iraiba kanbalup ikal women wingi haikruzam malem khombi laimana pendaba phongdorakle Thawong adubu iraiba kanbalup ikal women wingi thawmi sing yauna khongban tangkhul gi miyoi sing yauna Nongsumgi akoibada leiba khulgi mairapaibi singi mihu singna nongsumda thiba humba chathaba amade khulngakpa chatlamba singi yumda thiba humba chathaba amadi phabagi thawong yaningdaba phongdorakle ekal women wingi convener haikruzam malem khombi leimana paumi singda makadana phongdokkibada nongsum hairiba khulasi mitai Kuki Lan tawdringaidagi hauna Kuki terrorist singna khunja sing phubagi thawong kaya chathake Lan horakpadasu ngakpinaba leitabadagi khunja singna khulngakpa haukibane masing yamlaba Kuki singna nongsum lausinnaba honarakpadagi ngakthokpada kamenlok lanpham thokibane nongsumda pambaina lusingba UNLF MPA gi kem lakpadagi khunja sing leitana leirakibane pambaina lusingba UNLF MPA namduna lauthokraba matungda khulngakpa yauramba sing phaba yaroi Kamenlok manungda Kuki sing khulai matik chana paiduna maningtamna popi thanduna thamlaga mitai khaktada yengsinba yaroi leimakhong army headquarter da leiba state force amade central force na ngakpa ngamgani haibagi thajaba leitri haina mahangna phongdoki Ambuse tawduna AR ani hatpada chenabani haiba ahum phare haina Manipur police na phongdorakre Phakiba miyoi sing misam ngaktane pung kunmari ki manungda thadokadabani haina working committee TNL na phongdorakre
ꯊꯥ ꯑꯁꯤꯒꯤ 6ꯇ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯨꯡꯁꯥꯡꯈꯣꯡ ꯃꯅꯥꯛꯇ ꯑꯦꯝꯕ꯭ꯌꯨꯁ ꯇꯧꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯄꯔꯁꯅꯦꯜ 2 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 4 ꯃꯤꯆꯝ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡ TNLꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯌꯥꯎꯗꯅ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ 6ꯇ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯨꯡꯁꯥꯡꯈꯣꯡ ꯑꯦꯔꯤꯌꯥꯗ ꯑꯦꯝꯕ꯭ꯌꯨꯁ ꯇꯧꯗꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯄꯔꯁꯅꯦꯜ 2 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ TM Kasom, Litan ꯑꯃꯁꯨꯡ ꯁꯤꯀꯤꯕꯨꯡꯗ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ ꯑꯦꯝꯕ꯭ꯌꯨꯁ ꯑꯗꯨꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 3 ꯐꯥꯔꯦ ꯍꯥꯏꯅ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯔꯀꯤꯡ ꯀꯃꯤꯇꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡ TNLꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ, ꯑꯁꯥꯝ ꯔꯥꯏꯐꯜꯁ, ꯄꯟꯖꯥꯕ ꯔꯦꯖꯤꯃꯦꯟꯠ, ꯃꯗ꯭ꯔꯥꯁ ꯔꯦꯖꯤꯃꯦꯟꯠ ꯑꯃꯁꯨꯡ ꯕꯤꯍꯥꯔ ꯔꯦꯖꯤꯃꯦꯟꯠꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯚꯤꯂꯦꯖꯁꯤꯡ TM Kasom, ꯁꯔꯀꯥꯕꯨꯡ ꯑꯃꯁꯨꯡ ꯂꯨꯡꯐꯨꯗ ꯉꯔꯥꯡ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯐꯥꯈꯤꯕ ꯃꯤꯑꯣꯏ 4 ꯑꯗꯨ ꯃꯤꯆꯝ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯁꯔꯀꯥꯕꯨꯡ, ꯁꯤꯀꯤꯕꯨꯡ ꯚꯤꯂꯦꯖꯗꯒꯤ ꯐꯥꯈꯤꯕ ꯃꯤꯆꯝꯁꯤꯡ ꯑꯗꯨꯗꯤ ꯋꯨꯡꯄꯥꯌꯣ ꯀꯁꯥꯔ, AS ꯅꯤꯡꯂꯨꯝ, ꯌꯥꯎꯔꯦꯉꯝ ꯂꯨꯡꯂꯦꯡ ꯑꯃꯁꯨꯡ ꯕꯔꯩꯌꯣ ꯂꯨꯡꯂꯦꯡꯅꯤ꯫ ꯃꯈꯣꯏ 4 ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 4 ꯇꯥꯔꯝꯗꯥꯏꯗ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯁꯤꯅ ꯐꯥꯈꯤꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯇꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯥꯒꯥꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡ TM Kasom ꯑꯃꯁꯨꯡ ꯁꯔꯀꯥꯕꯨꯡ ꯑꯦꯔꯤꯌꯥꯗ ꯅꯥꯒꯥ ꯈꯨꯜ ꯑꯁꯤꯗ ꯁꯨꯒ꯭ꯔꯨꯞꯇ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯗꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯇꯒꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯅꯥꯒꯥꯁꯤꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯈ꯭ꯔꯕ ꯃꯇꯨꯡ TM Kasom ꯑꯃꯁꯨꯡ ꯁꯔꯀꯥꯕꯨꯡ ꯍꯥꯏꯔꯤꯕ ꯅꯥꯒꯥ ꯈꯨꯜ ꯑꯁꯤꯗ ꯁꯨꯒ꯭ꯔꯨꯞꯇ ꯂꯩꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯜꯁꯤꯡꯅꯤ꯫ ꯑꯗꯨꯕꯨ ꯑꯋꯥꯕ ꯇꯥꯔꯕ ꯈꯨꯜ ꯑꯁꯤꯗ ꯑꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝꯁꯤꯡ ꯐꯥꯖꯤꯟꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯀꯟꯇ꯭ꯔꯣꯜꯒꯤ ꯋꯥꯡꯃꯗ ꯂꯩꯕ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯅꯁꯨ TNLꯅ ꯋꯥꯔꯅꯤꯡ ꯇꯧꯔꯤ꯫ ꯂꯣꯏꯅꯅ ꯁꯔꯀꯥꯕꯨꯡ ꯈꯨꯜꯗꯒꯤ ꯐꯥꯖꯤꯟꯈꯤꯕ ꯃꯤꯆꯝ 4 ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛꯇꯕ ꯇꯥꯔꯕꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯊꯛꯇ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯥꯟꯇꯣ ꯁꯥꯕꯜ ꯊꯧꯗꯣꯛꯀꯤ ꯃꯇꯥꯡꯗ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯅ ꯏꯝꯐꯥꯜ ꯋꯦꯁ SPꯗ ꯊꯕꯛ ꯂꯧꯈꯠꯅꯕ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯟꯇꯣ ꯁꯥꯕꯜꯒꯤ ꯊꯧꯗꯣꯛ ꯏꯄꯣꯝꯅ ꯌꯥꯅꯤꯡꯗꯕꯁꯨ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 12ꯒꯤ ꯅꯨꯡꯊꯤꯜ ꯄꯣꯄꯣꯞꯇ 57ꯁꯨꯕ ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒ ꯅꯛꯅ ꯂꯩꯔꯤꯕ ꯃꯤꯇꯩ ꯈꯨꯜ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯀꯨꯀꯤꯁꯤꯡꯅ ꯆꯪꯂꯛꯇꯨꯅ ꯌꯨꯝ 3 ꯃꯩ ꯊꯥꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯅꯕ ꯎꯔꯤꯄꯣꯛ ꯑꯄꯨꯟꯕ ꯂꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯝꯐꯥꯜ ꯋꯦꯁ SPꯗ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯖꯣꯟꯗ ꯂꯩꯔꯤꯕ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯒꯤ ꯌꯨꯝ 3 ꯃꯩ ꯊꯥꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ ꯏꯄꯣꯝꯅꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ SPꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ 57 ꯃꯥꯎꯟꯇꯦꯟ ꯗꯤꯚꯤꯖꯟꯒ ꯅꯛꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯖꯣꯟ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯅꯨꯡꯊꯤꯜ ꯄꯣꯄꯣꯞꯇ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯃꯥꯡꯃꯛꯇꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯤꯇꯩ ꯈꯨꯜ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯆꯪꯁꯤꯟꯗꯨꯅ ꯃꯤꯇꯩꯒꯤ ꯌꯨꯝ 3 ꯃꯩ ꯊꯥꯈꯤꯕ ꯍꯥꯏꯕꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯥꯞꯁ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯛꯄꯅꯤ꯫ ꯃꯔꯛꯁꯤꯗ ꯃꯤꯇꯩ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯝꯕ ꯑꯗꯨ ꯀꯟꯖꯅꯕ ꯆꯪꯁꯤꯜꯂꯛꯄꯗ ꯃꯐꯝ ꯑꯗꯨꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯤꯇꯩꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜ, ꯁ꯭ꯃꯣꯛ ꯕꯣꯝ ꯑꯃꯗꯤ ꯂꯥꯊꯤꯆꯥꯔꯖ ꯇꯧꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯁꯣꯛꯍꯟꯈꯤꯕ ꯑꯁꯤꯃꯛꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯦꯟꯗꯕ ꯑꯃ ꯃꯤꯌꯥꯝꯗ ꯄꯣꯛꯍꯜꯂꯦ ꯍꯥꯏꯅꯁꯨ SPꯗ ꯄꯤꯁꯤꯟꯈꯤꯕ ꯆꯦꯔꯣꯜ ꯑꯗꯨꯗ ꯄꯜꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯐꯝ ꯊꯥꯗꯣꯛꯄꯤꯔꯣ ꯍꯥꯏꯅ CPI ꯃꯅꯤꯄꯨꯔꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯄꯥꯝꯗꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯂꯩꯇꯕꯅꯤ ꯍꯥꯏꯅ CPI ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯥꯎꯟꯁꯤꯜꯒꯤ ꯋꯥꯉꯥꯡꯂꯣꯏ RK ꯑꯃꯨꯁꯅꯥꯅ ꯂꯩꯉꯥꯛꯄꯨ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯄꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯇꯦ, ꯏꯁꯥꯅ ꯈꯪꯅ ꯐꯝ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯛꯈ꯭ꯔꯦ꯫ ꯏꯔꯥꯕꯣꯠ ꯚꯕꯟꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ RK ꯑꯃꯨꯁꯅꯥꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯐꯝ ꯊꯥꯗꯣꯛꯄꯅ ꯐꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 3 ꯍꯦꯟꯕ ꯃꯇꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯤ꯫ ꯑꯦꯗꯨꯀꯦꯁꯟ, ꯕꯤꯖꯤꯅꯦꯁ, ꯏꯀꯣꯅꯣꯃꯤꯅꯆꯤꯡꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤ ꯀꯔꯤ ꯊꯣꯛꯀꯅꯤ, ꯍꯌꯦꯡ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕꯅ ꯍꯤꯔꯝꯁꯤꯡ ꯑꯁꯤ
asuki matik maning halle chawkhat thaurangi thabak amata paikhatpa ngamdabana development ki lamdasu maning halle haina su phongdokki. Amaromda center amadi state lengakna makoina lawgadaba thodang lawbagi mahut nathaiduna leibaga loinana makoi yaudраbasu yaba function macha machada saruk yaduna leire. Lengak liba makoina shanti hanjin hanba pamdabana miyamna kangkhong chaina leibana lamdamasida shanti purakpa ngamdabani Manipurda thokliba irang asina sokhalaba miyamda lengakna haikru manada yomlaga piriba tengbang khara asinatana special package ama pinaba athuba matamda assembly session pangthoktuna center da taksingadabani miyamgi awaba puduna center da wa haiba ngamloidaba oirabade pham thadok piro maduna trabadi CPI Manipur State Council na miyamga loinana Makhal kayadagi khongjang sangsinaba sem saduna leire hainasu RK amusanana makatana phongdokki. Loinana rules of law salaiduna leibak asigi miyambu ingna singna lehangadaba leibak asigi apunba miyamgi punsi amadi lanthum ngakadaba Manipur amadi India lengangna makoigi thodang chada marifutara manga pangthoktre hainasu maral chikhi. Irana misal kapsilakbada Indian macha ama Sire nipan chogle Strait of Hormuz da Irana UAE gi tanker ane cross missile kapsilakpada Indian ama sikhibaga loinana atopa nipan asopa nangle jahaz aduna Strait of Hormuz gi kha thangba saruk phawraga changlingai da attack adu chatharakibani thawong adubu Ministry of External Affairs na yaningdaba phongdokhibaga loinana New Delhi da leiba Iranian Embassy gi Deputy Chief of Mission bu MEA gi headquarter da kaukhrei Indian deployment singna khwaidagi awangba thakta protest tawkhibaga loinana West Asia gi wathok asida yariba makai misam sinmi sing asopan nang handanaba honagadabani haina phongdoke UAE gi tanker aduda puna crew member nimpuga taruk yawbagi manungda kuntradi India machani MT All Bahia kauba tanker amada India macha taranithoi tonglabagi manungda Iran gi attack na maram oiraga Indian ama sekhe aduga amana asopan nang khi hairi Asumba Mikhal Kanglon Tauraba Matamda Afaba Mihut Khanba ngamgani haina Dr. Dhanarbi Laishramna phongdorakre Manipur Youth League mayol na pamliba pandam asidi hanagi fatraba Mikhal Kanglon asibu semdoktuna asumba Mikhal Kanglon ama oiragnaba miyam hupna honaminabani afaba Mikhal Kanglon ama oiragnaba honabada changdraba yadraba masaksing adu nainaminaduna asumba Mikhal Kanglon tauraba matamdata afaba mirep tholakpa ngamgani amasung afaba mihut khanba ngamgani haina social scientist Dr. Dhanarbi Laishramna phongdorakre wafamasi mayol na paring naina chatharakdiba politics anauba langongi vote for national regeneration haina mingthonba campaign gi manungchana nahanumidang Thobal wangmataba apunba maira paibiga khusamnaduna Thobal wangmataba youth club da pangthokkiba thoram amada phongdokkibani mifamaduda wangangloi oina saruk yakhiba mayolgi president Suresh Koijamna hai afaba mating leiba khunai ama leinanaba amata ngairaba upaidi politics da pungning changba politics da yauksinba asine politics na leibak amagi himai chumlibani Aikhoina politics da mai onsiludabana haudikti kangkhong chairaba maham taraba lamdap ama oibata natana matik chadraba mirep singna leibak asibu ngaktuna thokhaidraba tahaidraba uhaidraba thodongna pikthalaba lamdam ama oire phongdokki pensioners amagi bank account ta lupa crore 887 yaurambadagi miyam ngaknakre ahal oiraba pensioners amagi bank account ta lupa crore 887 yaurambagi footage ama social media da viral oirakpadagi miyamna ngaknakre masagi sahi Humputara mangarom suraba Ramchandra Barma kauba miyoi amana local public service center da thagi pension gi senpham lokthokpa laki operator aduna pensioners gi account yenglubada lubar crore 788 sumna lakh 88 yauramba thengnaki thawong adu video namlaga social media da thagalakpadagi miyam pumnamak ngaknaki tasengnamak miyoi adugi account da senpham adu leibra natraga technical oiba asoiba leibra hangnaraki miyoi adugi video namlaga social media da thagalakpagi thawong adu maikai kayadagi yaningdaba phongdoknaraki lanai miyoi amagi account da yawba senpham leibak miyam khangna laukthokliba aduna miyoi adugi punsida khudongthiba thohalakpa yai haina mot pinaraki account da yawriba senpham adu achumbara haibagi matangda official oiba wafam amata phongdoraktri hairi